ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯧꯉꯝꯕ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯅꯝꯆꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯔꯅꯨ, ꯑꯩ ꯁꯤꯗ ꯂꯩꯖꯍꯧꯔꯒꯦ꯫ ꯁꯅꯥꯊꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥ ꯅꯣꯛꯂꯝꯕ ꯕꯤꯅꯥ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯐꯠ ꯍꯟꯖꯤꯜꯂꯤ꯫ ꯌꯥꯝ ꯁꯥꯎꯅ ꯃꯉꯛꯇꯨꯅ ꯁꯅꯥꯊꯣꯏꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯊꯣꯏ ꯈꯛ ꯇꯥꯅꯕ ꯃꯌꯥ ꯆꯤꯛꯁꯤꯟꯗꯨꯅ ꯃꯆꯤꯟ ꯀꯟꯅ ꯂꯦꯡꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ, ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯍꯜꯂꯒꯅꯦ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ, ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯀꯅꯤ꯫ ꯅꯃꯥ ꯅꯄꯥꯅ ꯂꯪꯊꯣꯛꯑꯝꯕꯗꯒꯤ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯔꯗꯕ ꯄꯨꯟꯁꯤꯗꯣ ꯑꯩꯅ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯅꯪ ꯑꯩꯒꯤ ꯂꯃꯟꯁꯤꯡꯅꯤꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯈꯤꯗꯥꯏ? ꯂꯥꯛꯑꯣ, ꯌꯨꯝꯗ ꯂꯩꯃꯤꯟꯅꯁꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯁꯅꯥꯊꯣꯏ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯉꯝꯕ ꯇꯨꯃꯤꯟꯅ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯊꯧꯒꯜꯂꯣꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯍꯥꯎ ꯍꯥꯎꯗꯕ ꯈꯣꯟꯐꯝ ꯑꯃꯗ, ꯌꯥꯔꯦ, ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯍꯜꯂꯣ꯫ ꯃꯅꯤꯁꯨ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯏꯕꯦꯝꯃ, ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ, ꯁ꯭ꯋꯥꯏꯗ ꯌꯥꯝ ꯂꯥꯡꯒꯅꯨ꯫ ꯏꯃꯧ ꯃꯁꯥꯅ ꯌꯥꯔꯦ, ꯅꯣꯏ ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦ, ꯍꯜꯂꯣ ꯏꯕꯨꯡꯉꯣ꯫ ꯕꯤꯅꯥꯗꯨ ꯁꯅꯥꯊꯣꯏꯗ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ, ꯅꯪ ꯍꯟꯕꯁꯤ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯉꯝꯕꯁꯨ ꯕꯤꯅꯥꯒꯤ ꯋꯥꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯋꯥꯁꯦ ꯃꯈꯥ ꯇꯥꯗꯕꯅ ꯐꯗꯧ ꯃꯥꯜꯂꯤ꯫ ꯉꯥꯡꯂꯛꯂꯤꯕꯗꯨ ꯇꯥꯗꯦ ꯕꯤꯅꯥ ꯁꯅꯥꯊꯣꯏꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ꯫ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ꯫ ꯁꯅꯥꯊꯣꯏ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯗꯨꯅ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯍꯪꯒꯠꯅ ꯕꯤꯅꯥꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯖꯍꯧꯔꯒꯦ, ꯑꯩꯅ ꯅꯝꯗꯅ ꯄꯨꯔꯕꯗꯤ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕ ꯂꯤꯟꯊꯣꯏꯗꯨ ꯁꯧꯒꯠꯂꯛꯂꯤ꯫ ꯀꯨꯝꯊꯔꯛꯇꯨꯅ ꯕꯤꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯦ꯫ ꯂꯤꯟꯊꯣꯏ, ꯑꯩ ꯑꯃ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯁꯨꯃꯥꯡꯗꯒꯤ ꯃꯁꯥꯅꯁꯨ ꯌꯥꯗꯕ ꯑꯩꯒꯤ ꯏꯃꯧꯕꯨ ꯄꯨꯔꯒ ꯆꯠꯀꯗꯧꯔꯤꯕ? ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯃꯥꯡꯗꯤ ꯄꯨꯗꯧꯔꯤꯕ? ꯕꯤꯅꯥꯗꯨ ꯀꯦꯁꯣꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯀꯦꯁꯣꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯆꯤꯝꯕꯥꯜꯗꯨ ꯆꯤꯡꯈꯠꯂꯤ꯫ ꯕꯤꯅꯥ ꯁꯅꯥꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯒ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯔꯒ, ꯂꯩꯃꯟ ꯆꯜꯂꯕ ꯄꯨꯟꯁꯤꯗꯣ ꯃꯤꯒꯤ ꯂꯥꯏꯁꯪꯗ ꯀꯠꯅꯕ ꯁꯤꯟꯒꯅꯨ, ꯅꯨꯄꯤꯅ ꯅꯃꯪ ꯑꯅꯤ ꯁꯨꯒꯦ ꯊꯧꯔꯥꯡꯒꯅꯨ꯫ ꯀꯦꯁꯣꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯆꯠꯁꯤ꯫ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕ ꯁꯅꯥꯊꯣꯏ ꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯕꯤꯅꯥꯗ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯄꯦꯟꯗꯅ ꯌꯦꯡꯉꯛꯏ꯫ ꯂꯤꯟꯊꯣꯏ, ꯉꯝꯕ ꯑꯃꯗꯤ ꯃꯅꯤꯁꯨ ꯉꯛꯅ ꯌꯦꯡꯉꯤ ꯁꯅꯥꯊꯣꯏꯗ꯫ ꯀꯦꯁꯣ, ꯑꯉꯥꯡꯁꯦ ꯄꯨꯔꯛꯎ, ꯌꯨꯝꯗ ꯆꯠꯁꯤ꯫ ꯀꯦꯁꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯊꯣꯏꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯒꯦ ꯇꯧꯏ꯫ ꯈꯪꯍꯧꯗꯅ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯂꯦꯞꯄꯝꯕ ꯉꯝꯕꯅ ꯁꯅꯥꯊꯣꯏꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯗ ꯈꯪꯆꯤꯡ ꯆꯤꯡꯉꯤ꯫ ꯀꯦꯁꯣꯗꯨ ꯈꯨꯗꯥꯡꯗꯨ ꯄꯥꯏꯒꯦ ꯇꯧꯔꯝꯕ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯕꯤꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯕꯤꯅꯥꯗꯨ ꯅꯣꯛꯂꯒ ꯉꯝꯕꯗ ꯌꯦꯡꯗꯨꯅ, ꯏꯕꯨꯡꯉꯣ, ꯃꯦꯔꯜꯅ ꯊꯨꯝ ꯋꯥꯠꯄꯁꯨ ꯃꯥꯟꯗꯦ꯫ ꯃꯤꯒꯤ ꯈꯛ ꯆꯥꯗꯣꯏ ꯁꯔꯨꯛ ꯏꯃꯥꯗ ꯑꯅꯧꯕ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯍꯟꯗꯨꯅ ꯆꯥꯎꯅꯦ꯫ ꯆꯖꯤꯠ ꯆꯥꯗꯨꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯅꯕ ꯁꯤꯟꯒꯅꯨ꯫ ꯕꯥ, ꯄꯨꯂꯤꯁ ꯀꯧ, ꯑꯩꯕꯨ ꯋꯥ ꯉꯥꯡꯍꯟꯒꯅꯨ꯫ ꯁꯅꯥꯊꯣꯏ ꯉꯝꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯑꯃꯗꯤ ꯉꯛꯅ ꯌꯦꯡꯂꯤ꯫ ꯃꯅꯤꯁꯨ ꯍꯥꯏꯔꯞ ꯆꯈꯠꯂꯛꯂꯗꯨꯅ, ꯏꯕꯦꯝꯃ, ꯄꯨꯂꯤꯁ ꯀꯧꯕꯅ ꯐꯗꯣꯏꯔꯥ? ꯀꯦꯁꯣ ꯃꯃꯤꯠ ꯈꯥꯅ ꯉꯝꯕꯗ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯇꯩꯃ, ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯕꯤꯅꯥꯁꯨ ꯃꯃꯤꯠꯇꯨ ꯈꯥꯅ ꯁꯅꯥꯊꯣꯏꯗ ꯌꯦꯡꯉꯝꯃꯒ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯂꯤꯟꯊꯣꯏꯅ ꯃꯃꯧꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯀꯧꯔꯛꯏ꯫ ꯕꯦꯝꯃ꯫ ꯁꯅꯥꯊꯣꯏ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈ꯭ꯔꯤ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯗꯨꯅ ꯃꯥ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯉꯝꯕꯗꯨ ꯃꯃꯥꯗ ꯐꯠ ꯌꯦꯡꯉꯛꯏ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯛꯏ꯫ ꯉꯝꯕ ꯁꯅꯥꯊꯣꯏꯒꯤ ꯈꯨꯗꯥꯡꯗꯨ ꯐꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯟꯈ꯭ꯔꯤ꯫ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯆꯪꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ꯫ ꯁꯅꯥꯊꯣꯏꯗꯨ ꯉꯝꯕꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯏꯅꯩ꯫ ꯉꯝꯕꯅ ꯁꯅꯥꯊꯣꯏꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯗꯨ ꯈꯔ ꯉꯥꯁꯤꯜꯂꯤ꯫ ꯁꯅꯥꯊꯣꯏ ꯁꯨꯠ ꯁꯨꯠ ꯇꯧꯔꯒ ꯀꯟꯅ ꯀꯞꯂꯤ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯉꯝꯕꯅ ꯄꯥꯏꯔꯤꯕ ꯈꯨꯠꯇꯨ ꯇꯞꯅ ꯁꯠꯇꯣꯛꯈꯤ꯫ ꯃꯃꯥꯏꯗꯤ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯂꯦꯞꯂꯤ꯫ ꯉꯝꯕꯁꯨ ꯁꯅꯥꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯞꯀꯅꯨ, ꯅꯨꯡꯉꯥꯏꯇꯦ꯫ ꯁꯅꯥꯊꯣꯏ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ
ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯃꯤꯠꯇꯤ ꯌꯦꯡꯉꯛꯇꯕꯤ ꯂꯠꯂꯤ ꯇꯧꯕ ꯈꯣꯟꯐꯝꯗ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯤ ꯑꯩ ꯂꯧꯍꯜꯂꯨꯒꯦ ꯑꯗꯨꯒꯤ ꯀꯩꯝ ꯈꯟꯒꯅꯨ ꯃꯥ ꯍꯧꯖꯤꯛ ꯂꯧꯍꯟꯕꯤꯌꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯩꯒꯤ ꯃꯔꯝꯒꯤ ꯌꯨꯝꯁꯤꯗ ꯑꯋꯥꯕ ꯄꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯕꯨꯡꯉꯣ ꯄꯨꯔꯒ ꯑꯩ ꯆꯠꯂꯒꯦ ꯀꯅꯥꯅ ꯅꯉꯣꯟꯗ ꯑꯋꯥꯕ ꯄꯤꯌꯦꯅ ꯍꯥꯏꯔꯒꯦ ꯁꯅꯥꯊꯣꯏ ꯈꯨꯝꯃꯛꯇ꯭ꯔꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ ꯖꯦꯝꯁꯇꯨ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛ ꯇꯧꯗꯨꯅ ꯆꯪꯉꯛꯏ ꯚꯥꯏ ꯏꯃꯥ ꯍꯣꯏꯅ ꯃꯈꯥꯗ ꯅꯣꯏ ꯑꯅꯤ ꯑꯝꯇ ꯀꯨꯝꯊꯔꯛꯑꯣꯅ ꯍꯥꯏꯌꯦ ꯉꯝꯕ ꯖꯦꯝꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯇꯨꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯚꯥꯏ ꯀꯨꯝꯃꯝꯃꯣ ꯖꯦꯝꯁꯇꯨ ꯁꯅꯥꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯤ ꯉꯝꯕ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯊꯣꯏꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯩꯝ ꯇꯧꯔꯣꯏ ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯏꯃꯥ ꯍꯣꯏꯅꯁꯨ ꯅꯪꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯣꯏ ꯁꯅꯥꯊꯣꯏꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯄ ꯍꯧꯈ꯭ꯔꯤ ꯉꯝꯕꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ ꯌꯨꯝꯒꯤ ꯃꯌꯥꯏ ꯀꯥꯗꯨꯗ ꯂꯤꯟꯊꯣꯏꯒ ꯃꯅꯤꯒꯅ ꯁꯣꯐꯥ ꯑꯃꯗ ꯑꯗꯨꯒ ꯖꯦꯝꯁꯀ ꯁꯟꯖꯤꯠꯀꯅ ꯁꯣꯐꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯊꯣꯏ ꯆꯪꯁꯤꯟꯗꯨꯅ ꯅꯥꯀꯟꯗ ꯂꯦꯞꯄꯤ ꯉꯝꯕꯗꯤ ꯁꯣꯐꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈ꯭ꯔꯤ ꯂꯤꯟꯊꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯁꯅꯥꯊꯣꯏꯗ ꯌꯦꯡꯗꯨꯅ ꯏꯕꯦꯝꯃ ꯐꯝꯃꯣꯗꯅ ꯅꯪꯒꯤ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯁꯅꯥꯊꯣꯏꯗꯨ ꯆꯪꯁꯤꯟꯗꯨꯅ ꯉꯝꯕꯅ ꯐꯝꯂꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯃꯅꯤꯗꯨ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯏꯆꯥ ꯊꯣꯏꯕꯤ ꯏꯆꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯤꯀꯨꯞꯇꯩ ꯏꯃꯧꯅꯤ ꯈꯟꯗꯅ ꯑꯄꯣꯛꯄꯤ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝ ꯈꯟꯈ꯭ꯔꯕꯅꯤ ꯏꯆꯥꯒꯤ ꯋꯥꯔꯤ ꯏꯄꯥꯅ ꯇꯥꯔꯦ ꯏꯆꯥ ꯅꯨꯄꯥꯅ ꯇꯝꯕꯗꯩ ꯑꯗꯨꯒꯅꯦ ꯅꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥꯅ ꯊꯥꯖꯔꯣꯏ ꯏꯆꯥꯅ ꯍꯥꯏꯕꯗꯨ ꯊꯥꯖꯒꯦ ꯑꯗꯨꯅ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯨ ꯏꯄꯥꯗ ꯀꯔꯤꯁꯨ ꯆꯤꯡꯅꯗꯅꯅꯦ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯍꯥꯏꯌꯨ ꯁꯅꯥꯊꯣꯏ ꯃꯅꯤꯗ ꯃꯄꯩꯔꯥ ꯆꯦꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯇꯞꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯕꯕꯥ ꯅꯆꯥꯕꯨ ꯑꯗꯨꯛ ꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯒꯅꯨ ꯃꯇꯝ ꯀꯨꯏꯅ ꯃꯤꯅꯨꯡꯁꯤ ꯐꯪꯗ ꯂꯥꯛꯄ ꯅꯆꯥꯅ ꯕꯕꯥ ꯍꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯐꯪꯕꯗ ꯅꯆꯥꯅ ꯈꯣꯡꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯦ ꯑꯗꯨꯕꯨ ꯅꯆꯥ ꯃꯤꯅꯝꯖꯔꯣꯏ ꯑꯩ ꯃꯃꯜ ꯌꯥꯎꯗꯕꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯁꯨ ꯏꯁꯥꯒꯤ ꯏꯖꯠꯇꯤ ꯀꯟꯗꯨꯅ ꯊꯝꯂꯝꯒꯅꯤ ꯑꯩ ꯕꯨꯡꯉꯣꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯃꯗ ꯆꯠꯆꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯁꯅꯥꯊꯣꯏꯗꯨ ꯉꯝꯕꯗꯨ ꯐꯠ ꯁꯧꯒꯠꯇꯨꯅ ꯅꯪꯅ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕꯣ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯅꯪꯅ ꯆꯠꯂꯒꯦ ꯍꯥꯏꯕꯗꯨ ꯇꯥꯅꯕ꯭ꯔꯣ ꯂꯤꯟꯊꯣꯏꯗꯨ ꯃꯆꯥꯅ ꯁꯧꯒꯠꯂꯛꯄꯗꯨꯗ ꯐꯠꯊꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅ ꯁꯧꯒꯠꯇꯨꯅꯅꯦ ꯉꯥꯡꯅꯨꯅꯦ ꯅꯪꯕꯨ ꯇꯞꯅ ꯏꯪꯅ ꯈꯟꯅꯗꯧꯅꯦ ꯉꯝꯕ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯁꯅꯥꯊꯣꯏꯗ ꯃꯃꯥꯏ ꯈꯖꯤꯛ ꯅꯣꯟꯊꯗꯨꯅ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯃꯥ ꯌꯨꯝꯁꯤꯗꯩ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯁꯨ ꯃꯥꯅ ꯄꯥꯝꯕ ꯃꯇꯝꯗ ꯍꯣꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯌꯨꯝꯁꯤꯗꯩ ꯆꯠꯈꯤꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯤ ꯁꯟꯖꯤꯠꯀ ꯖꯦꯝꯁꯀꯁꯨ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯉꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯤ ꯁꯅꯥꯊꯣꯏꯗꯤ ꯀꯞꯂꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯤꯟꯊꯣꯏ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯣꯏ ꯕꯕꯥ ꯍꯧꯒꯠꯄꯤꯔꯣ ꯑꯩ ꯑꯉꯥꯡꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯖꯒꯦ ꯃꯅꯤꯗꯨ ꯂꯤꯟꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯧꯒꯠꯈ꯭ꯔꯤ ꯂꯤꯟꯊꯣꯏ ꯃꯥꯅ ꯐꯝꯂꯤꯕꯗꯨ ꯍꯧꯒꯠꯇꯨꯅ ꯁꯅꯥꯊꯣꯏꯒꯤ ꯅꯥꯛꯇ ꯐꯝꯂꯛꯏ ꯑꯗꯨꯒ ꯃꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯏꯆꯥꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯉꯝꯕꯁꯦ ꯍꯩꯅꯗꯕ꯭ꯔꯥ ꯏꯃꯥ ꯍꯥꯏꯌꯨꯅꯦ ꯏꯃꯥꯗꯅꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯨ ꯑꯩꯁꯨ ꯋꯥꯔꯤꯁꯦ ꯅꯄꯥꯅ ꯇꯝꯕꯗꯩ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯤ ꯏꯃꯥ ꯍꯣꯏꯒꯤ ꯏꯖꯠ ꯁꯣꯛꯀꯅꯤꯌꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯌꯥꯝꯅ ꯏꯀꯥꯏꯅ ꯂꯤꯟꯊꯣꯏꯗꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ ꯁꯤꯁꯤ ꯏꯃꯥꯒꯤꯁꯤꯗ ꯅꯨꯡꯉꯥꯏꯅꯅꯦ ꯂꯨꯍꯣꯡꯊꯣꯛꯑꯒ ꯂꯩꯊꯣꯛꯁꯤꯀꯣ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯗꯤ ꯍꯟꯗꯛꯀꯤ ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯃꯃꯥꯏ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯍꯥꯊꯨ ꯇꯧꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯂꯨꯍꯣꯡꯈꯤꯔꯁꯤ ꯏꯃꯥ ꯂꯤꯟꯊꯣꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯛꯏ
Hoi hoi, ichana pambado adum tawdeni. Noi ibungoduso noi da James hoinani jetlaga lawruri na haibani. Sana thoi ngaksunga I haso harawi mamaidu kuilei leiduna yengi matawduda linthoina makokta nanthabiduna puraktriye sida langba sidane James hoina thamame na haibani. Ima lawrunaba haigi aduga sida puraknaba. Asumna chak ising sin langduna chana thaknaba sem sanakri. Ngambadi ngasai kakhatkibadai kumakdri. Yumduda thabak tawduna leibasingduso tawriba maongduda tumin mathau tawna leikrabani. Mathau natana atopa amata thokduna yawnade. James na chatuna parisu lawruduna purakli. Chak ising chabado ngambadi mathakta mamanabasingduga punna chari kumtharakdri. James chakdu chana ngambada yengduna makhada adom charasu yabani chakse. Sanjay su chakdu hokna Nupa nang sawgaliko khara tapthaba sayune. Phingba yam henmalabane ase haibasu tadi kitang tawbaga prang hekta sawgani. Natene nangi kok manungda sawbai singlikado nantho zalo hospital chalaga check tawthobana phadujalame. Yare ko nang amaso wa amata ngangyare hekta henjilagtawni tumin leiro yare. Asingmeni kaino lalabai haisiba. Aniduna ngangnaribadu kem kumakte tumin chaktu chari. Adubuma wakal amadani charibadu. Kaigumba ama kangning singlakpadongna kanghai hairei. Ngaiko, noyani na ngasai chatkrido kaidano angang lobu chatlero. Mane, moi leidringaida haidanane chalubani. Kana meramdro. Nupi amaga lerame adu hairagane. James to makut oiduna pocket to homlaga G majid ama pothok to na pirei. Adi number to the column to tawana yam kan hairapani. Kanana, kaigi. Nui saigi mamana bini na haibani ne. G majid to losanduna kangra pocket hapjili aduga jari badu makaja thai. Jack jambalina raga James oiso mayum da hanakri. Ngasai sauraga jankibadagi ngambado hojik phauba sanathoigi mangda thoklakdri. Magi kada dumak leiri. Linthoina haiduna sanathoigi ka ama aduga parigi ka ama ningthina semhali. Sanathoigi di kadu mathakta oina tawri. Paridi makhada leijage haibadai makhada semli. Ngambado sem saribado hanna phauba yenglade magi kadagi thorakdri. Asumna sem sabaloiraduna sanathoidu ngayak pothau haiduna kanda kakhalai. Thongdu lok tokshilamlaga magi ka oikatawribaduda koini yenglai. Leisabi macha amana leibada matik chaba kani. Upu khudimak walda attach tawi. Table ama chair ama suthari. Lairik kharaso table mathakta thami. Kadugi walga tainabada sofa double gi ama aduga single sofa ani masulei. Dressing table ama sakhelli. Lotion, day cream, night cream amadi atay agi amaugi item kaya amasu thami. Dressing table mathaktuda. Phamungi nakan oirapna pian amasu thami. Phanik amaniga furit amaniga suyali. Sanathoi karimta changsinduna yengdabi phamungda changsinduna tapna phami. Wakal ngaya khalli. Tumin mamit ushanduna thokriba pomba amamamta ningsingli. Chicha! Thonglamdai parina kaurakpani. Sanathoi haugatuna thong hangdoi. Paridi yamna ngaiba mut amada lairami. Thong hangbaga kada changakduna kuyeng yengi. Aduga mayangadu higatuna. Aigi kana hena phasinga chicha nangi sibudi. Aduga niko chicha. Noi inedo adunane aise school aphabada tamani uniform so ahan balaibini. Anugane lairik salabini hairiba. Ado khangbra ainane yaifaba hoina tambado aduda tamge na haikri. Ainane khangba chicha boarding da leige na haiba yaifaba hoiga. Ado so moi mam hoido aduna nu aga yaraiba. As ai boarding daga leidore chicha yam harawingo. Maupuana duk harawna tawribada ubada Sanathoi nokfet tawrei. Paridi harawna amuk makhadari. Yam phai ko moi si chicha. Phai
ꯌꯥꯝꯅ ꯐꯩꯌꯦ ꯑꯩ ꯆꯠꯂꯒꯦ ꯆꯦꯆꯥ ꯑꯩꯗꯤꯅꯦ ꯇꯤꯚꯤ ꯌꯦꯡꯗꯣꯏꯅꯤꯉꯣ ꯆꯦꯆꯥꯒꯤ ꯀꯥꯁꯦ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯒꯦꯅ ꯑꯩꯒꯤꯅ ꯕꯥꯔꯤꯗ ꯃꯍꯦꯜꯂꯤ ꯐꯖꯕ ꯆꯠꯂꯦ ꯑꯩ ꯆꯦꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯗꯨ ꯁꯅꯥꯊꯣꯏ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯉꯥꯍꯧ ꯉꯥꯍꯧ ꯊꯣꯔꯛꯏ ꯅꯥꯀꯟꯗ ꯀꯅꯥ ꯂꯩꯒꯦ ꯑꯃꯠꯇ ꯌꯦꯡꯗꯈꯩ ꯔꯦꯂꯤꯡꯗꯨꯗ ꯃꯈꯨꯠ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯉꯥꯟꯊꯔꯒ ꯃꯈꯣꯡ ꯌꯦꯠꯇꯨꯅ ꯃꯅꯤꯡꯗ ꯇꯥꯟ ꯊꯥꯕꯒꯨꯝ ꯀꯛ ꯀꯛ ꯁꯨꯗꯨꯅ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯏ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧꯒ ꯎꯠꯂꯛꯏ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯃꯅꯒꯅ ꯑꯃꯨꯛ ꯉꯥꯟꯗꯨꯅ ꯂꯦꯞꯄꯤ ꯁꯨꯝ ꯃꯃꯤꯠꯇꯨ ꯀꯣꯏꯅ ꯌꯦꯡꯉꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯉꯝꯕꯗꯨ ꯕꯦꯜꯀꯣꯅꯤꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯁ꯭ꯋꯤꯡꯗꯨꯗ ꯐꯝꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯅꯤ ꯑꯍꯨꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯡꯕ ꯍꯧꯔꯛꯄꯅꯤ ꯉꯥꯏꯈꯣ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯃꯩꯗꯤ ꯂꯩꯁꯤꯜꯂꯛꯇꯦ ꯉꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯂꯒ ꯑꯩꯁꯤ ꯁꯥꯎꯕ ꯃꯥꯟꯗ꯭ꯔꯣ ꯁꯅꯥꯊꯣꯏꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯃꯃꯩꯗꯨ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯑꯩꯅ ꯍꯥꯏꯕꯁꯤ ꯐꯖꯅ ꯈꯨꯝꯃꯛꯑꯕ ꯑꯩꯅ ꯅꯪ ꯂꯩꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯅꯤ ꯁꯅꯥꯊꯣꯏꯗꯨ ꯂꯩꯅꯥ ꯄꯜꯂꯛꯄꯗꯨꯗ ꯃꯃꯩꯗꯨ ꯐꯠ ꯉꯝꯕꯗ ꯌꯦꯡꯈꯠꯂꯛꯏ ꯉꯝꯕꯁꯨ ꯄꯤꯁꯨꯝꯒꯗꯨ ꯈꯖꯤꯛ ꯏꯟꯈꯠꯇꯨꯅ ꯑꯩꯁꯤ ꯁꯥꯎꯕ ꯃꯥꯟꯗ꯭ꯔꯕꯣ ꯈꯪꯗꯦ ꯀꯩꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯌꯦ ꯁꯥꯎꯕꯁꯨ ꯍꯔꯥꯎꯕꯁꯨ ꯂꯨꯍꯣꯡꯈꯤꯔꯣꯏ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯑꯩꯗꯨ ꯁꯨꯝ ꯐꯖꯅ ꯍꯥꯏꯌꯨ ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ ꯂꯩꯅꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯉꯝꯕꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯉꯛꯏ ꯅꯪꯅ ꯋꯥꯔꯤ ꯁꯥꯕꯗ ꯀꯣꯏꯗꯕꯁꯦ ꯍꯥꯏꯗꯤ ꯅꯪꯅ ꯋꯥ ꯑꯗꯨꯝ ꯉꯥꯡꯕꯁꯦ ꯀꯅꯥ ꯀꯅꯥꯗ ꯉꯥꯡꯉꯤ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒ ꯂꯩꯅꯥꯒ ꯗꯥ ꯄ꯭ꯔꯦꯝꯒꯗ ꯀꯅꯥꯅꯣ ꯄ꯭ꯔꯦꯝ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ ꯉꯝꯕꯗꯨ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯆꯤꯟꯗꯨꯅ ꯁꯅꯥꯊꯣꯏꯗ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯄꯣꯀꯦꯠꯇꯩ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯁꯦ ꯂꯩꯅꯥ ꯍꯥꯏꯅ ꯁꯦꯞ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯃꯤ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯅꯪ ꯑꯗꯨꯝ ꯄꯥꯏꯈꯠꯂꯨ ꯃꯔꯨ ꯑꯣꯏꯕ ꯀꯣꯜ ꯂꯥꯛꯇꯧ ꯂꯩꯕꯅꯤ ꯑꯩ ꯃꯈꯥꯗ ꯃꯍꯣꯏ ꯅꯥꯛꯇ ꯑꯝꯇ ꯀꯨꯝꯃꯨꯒꯦ ꯁꯅꯥꯊꯣꯏꯁꯨ ꯐꯣꯟꯗꯨ ꯂꯧꯏ ꯑꯗꯨꯒ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯉꯝꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯆꯠꯈ꯭ꯔꯦ ꯉꯁꯥꯏ ꯉꯝꯕꯅ ꯐꯝꯂꯝꯕ ꯁ꯭ꯋꯤꯡ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯤ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯅꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯧꯏ ꯑꯗꯨꯗꯁꯨ ꯄꯥꯏꯔꯛꯇꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯃꯒ ꯋꯥꯈꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯑꯇꯤꯌꯥꯗ ꯌꯦꯡꯉꯤ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡ ꯃꯈꯣꯜꯗꯨꯗ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯕꯗ ꯁꯦꯞ ꯇꯧꯗꯕ ꯅꯝꯕꯔ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯃꯔꯨ ꯑꯣꯏꯕ ꯀꯣꯜ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯄꯥꯏꯈꯠꯂꯤ ꯁꯣꯏꯕꯗꯒꯤ ꯃꯥꯏꯅ ꯊꯦꯡꯕꯗ ꯃ꯭ꯌꯨꯠꯇ ꯅꯝꯈꯤꯕꯗꯨ ꯃꯥꯗꯤ ꯈꯪꯍꯧꯗ꯭ꯔꯤ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯉꯥꯡꯂꯛꯏ ꯗꯗꯥ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ ꯐꯥꯒꯤꯔꯣꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ 2-3 ꯀꯩꯝꯇ ꯄꯥꯎ ꯐꯥꯎꯔꯛꯇꯦ ꯑꯩꯅ ꯗꯗꯥꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯃꯨꯛ ꯂꯩ ꯑꯃꯨꯛꯅ ꯄꯥꯏꯔꯛꯇ ꯁꯨꯝ ꯇꯧꯏ ꯑꯩ ꯍꯧꯖꯤꯛꯅꯦ ꯅꯣꯏꯗ ꯂꯥꯛꯑꯅꯤ ꯗꯗꯥ ꯑꯩ ꯉꯁꯤ ꯆꯦꯜꯂꯗꯧꯅꯤ ꯑꯩ ꯃꯁꯥꯗ ꯐꯣꯟ ꯄꯤꯔꯨꯒꯦ ꯗꯗꯥ ꯋꯥ ꯉꯥꯡꯗꯕꯅꯒ ꯌꯥꯔꯣꯏ ꯑꯩ ꯂꯥꯛꯑꯗꯕꯅꯤꯀꯣ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯁꯅꯥꯊꯣꯏ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ ꯇꯟꯖꯥꯗꯨꯗ ꯂꯩꯅꯥꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯕꯨ ꯈꯪꯉꯨꯔꯦ ꯁꯅꯥꯊꯣꯏꯗꯤ ꯀꯣꯜꯗꯨ ꯌꯥꯝ ꯊꯨꯅ ꯄꯥꯏꯈꯠꯂꯤ ꯂꯩꯅꯥ ꯊꯣꯏ ꯂꯩꯅꯥ ꯁꯤ ꯅꯨꯄꯥꯁꯦ ꯑꯁꯤꯒ ꯀꯣꯏꯅꯕ ꯅꯨꯄꯤꯔ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯉꯁꯤ ꯁꯤꯗ ꯆꯦꯜꯂꯛꯑꯅꯤꯅ ꯍꯥꯏꯔꯤꯕ ꯑꯩ ꯇꯥꯟꯊꯣꯔꯛꯑꯅꯤ ꯑꯗꯨꯏ ꯅꯨꯄꯤꯗꯨꯅ ꯑꯩ ꯀꯃꯥꯏ ꯇꯧꯅꯤ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯖꯔꯛꯄꯅꯤ ꯂꯩꯅꯥꯗꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯈꯨꯝꯂꯛꯏ ꯆꯠꯂꯍꯦ ꯑꯗꯨꯃꯥꯏꯅꯒ ꯂꯥꯛꯑꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯏꯕꯦꯝꯃ ꯅꯌꯨꯝꯗ ꯍꯜꯂꯣꯅꯅꯦ ꯆꯩꯔꯒ ꯊꯥꯈꯣ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤꯗꯤ ꯀꯣꯏꯁꯨ ꯀꯣꯏꯅꯗꯦ ꯑꯁ ꯑꯄꯪꯕꯤ ꯍꯧꯖꯤꯛꯇꯤ ꯀꯣꯏꯅꯗ꯭ꯔꯁꯨꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤ ꯆꯦꯜꯂꯕꯅꯤꯅ ꯑꯩ ꯂꯨꯍꯣꯡꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯏꯃꯥ ꯍꯣꯏꯗ ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯅꯦ ꯅꯪꯒꯤ ꯔꯥꯏꯠ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯕꯅꯤꯅ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯑꯁ
ꯑꯩ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒꯅꯦ ꯂꯩꯅꯥ ꯑꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯜꯂꯤꯉꯣ ꯏꯁꯧꯒ ꯌꯥꯝ ꯂꯥꯡꯕ ꯃꯥꯜꯂꯤ ꯈꯔ ꯂꯩꯔꯒꯅꯦ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯀꯦꯜꯂꯛꯑꯗꯧꯅꯦ ꯑꯗꯨꯏ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯃꯥꯏ ꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯣ ꯑꯩ ꯑꯃꯇ ꯄꯤꯔꯨꯈꯤꯒꯦ ꯃꯥꯅꯁꯨ ꯃꯔꯨꯑꯣꯏꯕ ꯀꯣꯜ ꯂꯥꯛꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯅꯪ ꯄꯪꯒꯅꯨꯀꯣ ꯊꯝꯃꯣ ꯊꯝꯃꯣ ꯑꯦ ꯉꯥꯏꯈꯣ ꯏꯟꯗꯣꯝꯆꯥꯗꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯃꯥꯗꯤꯅꯦ ꯍꯥꯟꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯊꯟꯇꯒ ꯆꯠꯀꯅꯨ ꯑꯩꯈꯣꯏꯁꯨ ꯆꯪꯕ ꯇꯟꯗꯅ ꯆꯪꯗ꯭ꯔꯦ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯁꯨ ꯄꯨꯔꯛꯏ ꯁꯤꯗ ꯂꯩꯇꯦ ꯑꯩꯒ ꯂꯩꯔꯝꯕꯗꯩ ꯄꯨꯈꯤꯕꯅꯦ ꯅꯝꯕꯔꯁꯨ ꯑꯗꯨꯗ ꯄꯤꯈꯤꯕꯅꯦ ꯐꯔꯦ ꯊꯝꯃꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯍꯣꯏ ꯊꯝꯃꯒꯦ ꯀꯣꯜꯗꯨ ꯊꯝꯈꯤꯕꯒ ꯍꯧꯒꯠꯇꯨꯅ ꯃꯈꯥꯗ ꯀꯨꯝꯒꯦ ꯍꯥꯏꯅ ꯂꯥꯛꯏ ꯁ꯭ꯇꯤꯌꯔ ꯀꯨꯝꯒꯦ ꯇꯧꯕꯗꯨꯗ ꯉꯝꯕꯗꯨ ꯀꯥꯈꯠꯂꯛꯄꯗꯨ ꯎꯕꯗ ꯃꯥ ꯀꯨꯝꯊꯗ꯭ꯔꯤ ꯉꯥꯏꯗꯨꯅ ꯑꯣꯏꯅ ꯂꯩꯔꯤ ꯉꯝꯕꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯐꯣꯟꯗꯨ ꯄꯤ ꯉꯝꯕꯁꯨ ꯐꯣꯟꯗꯨ ꯂꯧꯅ ꯃꯤ ꯐꯣꯟ ꯇꯧꯔꯛꯑꯝꯕ꯭ꯔꯣ ꯂꯩꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯣ ꯋꯥ ꯉꯥꯡꯅ ꯉꯝꯕꯗꯨ ꯀꯣꯜ ꯍꯤꯁꯇ꯭ꯔꯤ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯁꯅꯥꯊꯣꯏꯗꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯠꯄ ꯍꯧꯔꯕꯅꯤ ꯉꯝꯕꯗꯨ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯂꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯁꯅꯥꯊꯣꯏ ꯆꯠꯂꯤꯕꯗꯨ ꯂꯦꯞꯂꯒ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯇꯨ ꯄꯥꯡꯗꯨꯅ ꯉꯝꯕꯗ ꯌꯦꯡꯉꯛꯏ ꯉꯝꯕꯗꯨ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩ ꯍꯥꯏꯔꯤꯅꯣ ꯁꯅꯥꯊꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ ꯉꯝꯕꯗ ꯌꯦꯡꯉꯛꯏ ꯉꯝꯕꯁꯨ ꯐꯣꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯒ ꯁꯤꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤꯁꯦ ꯀꯩ ꯍꯥꯏꯔꯤꯅꯣꯕ ꯁꯅꯥꯊꯣꯏ ꯉꯝꯕꯗ ꯌꯦꯡꯉꯝꯕ ꯃꯤꯠꯇꯨ ꯇꯞꯅ ꯃꯈꯥꯗ ꯂꯩꯊꯔꯒ ꯈꯨꯝꯃꯛꯏ ꯁꯤꯗ ꯂꯥꯛꯀꯅꯤ ꯉꯁꯤ ꯆꯦꯜꯂꯅꯤꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯁꯤꯒꯤ ꯀꯣꯜꯁꯦ ꯀꯩꯗꯧꯕꯩ ꯄꯥꯏꯔꯤꯅꯣ ꯁꯅꯥꯊꯣꯏꯗꯣ ꯉꯝꯕꯗ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯇꯞꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯅꯪꯅ ꯄꯥꯏꯌꯣꯅ ꯍꯥꯏꯔꯝꯕꯗꯨꯗ ꯍꯌꯦꯡꯈꯩꯗꯤ ꯅꯝꯕꯔ ꯁꯦꯞ ꯇꯧꯗꯕ ꯄꯥꯏꯒꯅꯨ ꯋꯥꯍꯩ ꯑꯣꯏꯅꯗꯤ ꯈꯨꯝꯂꯛꯇꯕꯤ ꯃꯀꯣꯛꯇꯨ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯅꯣꯝꯂꯛꯏ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯉꯝꯕꯗꯨ ꯆꯪꯈ꯭ꯔꯤꯕ ꯁꯅꯥꯊꯣꯏꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯦꯕ ꯑꯇꯣꯞꯄ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯆꯦꯅꯤꯅ ꯍꯥꯏꯔꯒ ꯃꯥꯅ ꯇꯨꯃꯤꯟ ꯇꯥꯔꯒ ꯂꯩꯔꯝꯃꯤꯅꯦ ꯃꯁꯦ ꯈꯣꯏꯗꯧꯁꯦ ꯁꯧꯒꯠꯂꯛꯇꯅ ꯑꯩꯅ ꯗꯞ ꯃꯆꯥ ꯇꯧꯁꯤꯟꯗꯅꯅꯦ ꯑꯔꯦꯝꯕꯗ ꯐꯨꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯑꯩꯁꯨꯅꯦ ꯀꯗꯥꯏꯗꯕꯨ ꯍꯥꯏꯖꯤꯟꯗꯅ ꯃꯁꯤꯒꯤ ꯑꯥꯏꯁꯃꯨꯛ ꯏꯪꯕꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯥꯟꯊꯨꯔꯤꯅꯣ ꯈꯪꯗꯦꯃꯤ ꯃꯈꯨꯠꯅꯒ ꯃꯊꯟꯇ ꯃꯔꯥꯏꯕꯛꯇ ꯇꯞꯂꯞ ꯊꯥꯖꯤꯟꯖꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ